विद्याबालन है मैम कनानो है लोन खंगनरब ngakतनी अदो महाकी पुंसी वारीगी मतंगदनी ngasi अखोने पुदुना लाक्सरिबसे कमायना तौगे हाबदो मयाम पुना तारगा मयाम पुना खंगमिनसे विद्याबालन सी मागी वुमेन लेड फिल्म सिंगदा मागी रोल स्क्रीन प्रेजेंस अमदी फिल्म इंडस्ट्री दा मागी ब्यूटी स्टैंडर्ड लेबदुगी दमकता खंगनै ngasi video sida magi oina wari kamaina chawraki kamaina bollywood ta changlaki kari kari mayok naki ba haibana chingba unna khangmina gadoini adudi mata mangandana mahaki wari sitana patawrasi Vidyabalan si January 1 1979 da Utturgi Puthamukurusi kauba apikpa Kerala gi town amada leiba Tamil speaking Brahmin family amada poki magi mapagi mamingna PR Balan kau mahak Dizzy Cabal gi executive vice president amani aduga magi mama Sorasati Balanna homemaker Vidyasi Chamber Mumbai da chawraki magi mache Priya Balan galwenena mache su kona advertising da thabak tawkibani Vidyadi angang oiringai digi hauna acting si pamjadun laki film yengba khaknatana mahakna Savhana Azmi amadi Madhuri Dixit pusu yamna pamjaki loinana magi inspiration haina su lojai angang oina art perform tawbasu pami loinana school gi play kaya da su jagoi sabani khangde adumak yauraki Vidyasi ST Anthony Girls High School Chamber da tamki Lairik Laisu haibada natana amadi extracurricular activities da thawai yawba misak amakhakni film industry sida changakpagi wa khakta natana magi family na hiram khuding da mahakna pamba lambi da support tawi high school gi matung da ST Xavier College Mumbai da sociology tamki maduda su academically amadi creatively excellent oirakhi kona mahak sociology da adam master degree tamthaki University of Mumbai da tamki bani Mahaki ahanba TV da thoklakibasi 1990s ki matam mid da haibatare iconic TV show Hum Punch hariba 1995 ki show sida mahakna starring oirakhi comedy series amani mahakna Radhika Saki mai pak pakak natana film da career sem nagi mami amasu ubu phangki mahaki film journey si horakpa matam da challenges kaya ama mayok narakhi Malayalam gi film Mohanlal ga kumba amasu sign tawkhre adabu project to lepki adumna Tamil film and lingu seminar director ko movie amasu drop tawraki adu mai pak panang dabadagi ne mahak tongan ba commercial music videos amadi short film singda yauraki hen experience leina bagi damakta loinena miyamna su una bagi damakta mahak 90s plus advertisement da saruk yakhre magi ahan ba debut si 2005 ki Parinita hariba Pradeep Sarkar na direct tawba Vidhu Vinod Chopra na produce tawba sida kumkibani mahakna Lalita Saki traditional amadi strong will leba nupi amakak saki Saif Ali Khan amadi Sanjay Datta ga opposite act tawki film duna mahak critical acclaim kaya amasu phangbangam jaki film si fajana mai pak pangam ki loina na Filmfare Award for Best Female Debut su phangki bani critics singna magi natural screen presence amadi depth performance tugi damakta su praise tawraki talent leiba misak ama oina su unaki Parinita gi matung da Lage Raho Munna Bhai hariba 2006 ki movie sida sum hakum ki bani masida su Sanjay Datta ga paki masisu cultural phenomenon ama oiki mahaksi radio jockey ama saki fajana thagana rakhi loinena Bollywood ta su mingchat chamgat pangam ki magi career gi pick ama ohen ki ba film sing di 2007 gi Bulbulaya mahakna Avni amadi Manjulika Saki complex oiba character ngak talauki 2009 gi Pa movie sidana mahak single mother Saki film dugi damakta Filmfare Critics Award chu phangki 2011 dana The Dirty Picture kumki movie si magi turning point am oiki mahak bold amadi unapologetic Silk Smitha Saki role dugi damakta National Film Award for Best Actress ki mana phangki movie sidagi mahak bu Rex Lauba ki daba adumnaba actress amakha ohenki 2012 ki movie Kahani masida mahak Bakchi Saki mangkhraba nupa bu thirakpa miron binupi ama Saki magi act 2 Park San na praise tawnaraki loinana bankable star amasu oibangamki mahaki career horokpada criticism kya ama mayok naraki magi fashion choice tugi damakta maru oina 2007 gi Hey Baby movie sida magi styling dugi damakta ngangnaki public scrutiny amani kaina ngangnaki adubu mahakna sari si magi style ama oina amadi Indian heritage ki khallaga sindoki adumna mahak fashion icon amasu oinaki Atopa controversy khara haiba taragadi The Dirty Picture gi promotion tawba matamda film duda magi bold oiba nature amadi content dugi damakta yamna ngangnaki maduda Vidyana su defend tawki objectify tawbagi muhutta Silk Smitha gi life tubu celebrate tawsi haida
पर्सनल लाइफ की मतंग दा हाइबा तारगदे विद्या सी सिद्धार्थ रॉय कापुर गल होंकी मागी नुपासी फिल्म प्रोड्यूसर अमदी यूटीवी मोशन पिक्चर की सीईओ नि डिसेंबर 14 2012 ता पांगथोकी प्राइवेट सेरेमनी ओइना पांगथोकी बनी मधे मनाव अनी की मरक्ता स्ट्रोंग ओइबा बॉन्ड शेयर तौने लोइनेना लाइमलाइट तगिसु लापना ले मीडिया दा पाकना उब फंगदे मीडिया सी बॉडी पॉजिटिविटी अमदी मेंटल हेल्थ की मतंग दा वांगांगी मसागी ओइबा स्ट्रगल सु पुथोक्तुना ngangi mahakna natural beauty amadi individuality sauganabagi damakta advocate su tawi mahak social cause kya da saruk yai magi platform sizinaduna gender equality ki matang da women's empowerment ki matang da support tawi swachhta bharat abhiyan ki brand ambassador ama oina mahakna hygiene amadi toilet rural india da sabgi matang da awareness kya am su taw lairik laisu ki matang da su underprivileged children sing ki damakta literacy promote tawi mental health ki matang da open oina discuss tawi Vidya Valency India gi fitness actress ama oine launay magi warisina in khalak leba artist kaya na su inspire oining ngani maramdi mahak talented oiba acting expression yam na haiba yengba nungai ba actress ama khak masini Vidya Valan gi matang da haiba taragadi madung tabada su kana gi wari puduna law habdo mayam na comment ta haibiro mut haiba si thamjabaglo ne ngasi wari matang sida lotion jarage mathangi wari da muk mayam pune thengnarsi ya pare